Handak English singani kungamari sahi asigiona Council of Higher Secondary Education loba class 12 ki examination fal ngasi result out tokre ngasi result out tokibasida mami TV na su top 1 to 3rd fawba mami TV na unajabagi khudong chabada lojari hojik ekhuna lejari mafam ase Wakaithel ge Pinewood School lani school asidagi mahiroi Mayang Lambam Sania Devi Mayang Lambam Sania Devi na ahum suba position taraktuna Council of Higher Secondary Education na loba examination asigi top 3rd the lady Saniaga unajabgi khudong chabda lojage ahanbada Saniagi apokpa apokpi aduga leifam na karai digin hanam tum phundok ꯑꯩꯒꯤ ꯂꯝ ꯀꯛꯆꯤꯡꯗꯒꯤꯅꯤ ꯀꯛꯆꯤꯡ ꯃꯈꯥꯂꯧꯗꯩꯅꯤ ꯑꯗꯨꯒ ꯑꯄꯣꯛꯄꯒꯤ ꯃꯤꯡꯅ ꯃꯌꯥꯡꯂꯝꯕꯝ ꯒꯣꯔꯅꯤꯇꯥꯏꯁꯤꯡ ꯑꯗꯨꯒ ꯑꯄꯣꯛꯄꯤꯒꯤ ꯃꯤꯡꯅ ꯃꯌꯥꯡꯂꯝꯕꯝ ꯁ꯭ꯌꯥꯃꯥ ꯗꯦꯕꯤ ꯑꯩꯒꯤ ꯃꯤꯡꯅ ꯃꯌꯥꯡꯂꯝꯕꯝ ꯁꯥꯅ꯭ꯌꯥ ꯗꯦꯕꯤ hadaki examination sida subject topper gati yaukibra ꯌꯥꯎꯗꯦ yaude punna phangkibisi score si mark kyan 488 488 nebako ahum suba position tarakpasida mami tv gi maike dagi congratulations thank you sir harong ngai biru phongdok seri handaki situation si asuki matik phatki di haiba tai covid na khudong thiba ari satra sing na mahi masing phajana tambang amudra matungda amu manipur sida haukiba chahi gi megi tarik ahum dagi kangnup ki oiba achobu irang ama thoki irang asina maram oire harga mahiroi sing na matam sangna mahi tamdi phangkidre mato karamna manage toki ꯌꯥꯝ ꯀꯟꯗꯤꯁꯟꯁꯦ ꯁꯤꯆꯨꯋꯦꯁꯟ ꯌꯥꯝ ꯋꯥꯈꯤ ꯑꯍꯥꯟꯕꯗꯗꯤ ꯑꯗꯣ ꯍꯣꯠꯅꯗꯕꯗꯤ ꯌꯥꯗꯕꯅꯤꯅ ꯁ꯭ꯀꯨꯜꯒꯤ ꯑꯣꯊꯣꯔꯤꯇꯤꯗꯩꯁꯨ ꯁ꯭ꯀꯨꯜ ꯑꯣꯖꯥꯁꯤꯡ ꯑꯗꯨꯗꯩꯗꯤ ꯃꯃꯥ ꯕꯕꯥ ꯃꯔꯨꯞ ꯃꯄꯥꯡ ꯄꯨꯂꯞ ꯄꯨꯟꯅ ꯍꯣꯠꯅꯃꯤꯟꯅꯔꯒ ꯑꯩꯁꯨ ꯑꯩ ꯉꯝꯕ ꯊꯥꯛꯇ ꯍꯣꯠꯅꯖꯔꯒ ꯁꯨꯃꯥꯏꯅ ꯄ꯭ꯔꯤꯄꯦꯔꯦꯁꯟ ꯇꯧꯈꯤ okay yamna kana su hanabire hana su thambiri school gi oja singna takpibise khaktana yakibra atopa tuition gumari chatkibra ꯑꯗꯨꯝ ꯐꯥꯎꯟꯗꯦꯁꯟꯗꯤ ꯁ꯭ꯀꯨꯜꯒꯤ ꯑꯣꯖꯥꯁꯤꯡꯅ ꯐꯖꯅ ꯑꯗꯨꯝ ꯀ꯭ꯂꯤꯌꯔ ꯇꯧꯕꯤꯕꯅꯤꯅ ꯑꯗꯨꯝ ꯌꯥꯈꯤ tuition atopa chatkidebako okay oja singna takpiribasina adum enough oire hana logara mahiroi khara amadi nong armede nu tabo se adum tuition mafam jida adum leibasi parents guardians singna yam toina thingnaba ngaktani aduna tawre iba situation sidadi coaching tawdramaksu tuition chatramaksu yai haibasi confident oina mayamda thambiningbra ꯑꯗꯨꯝ ꯇꯨꯏꯁꯟꯁꯦ ꯁꯥꯏꯠ ꯀꯣꯆꯤꯡꯒꯤ ꯇꯨꯏꯁꯟꯁꯤꯁꯨ ꯑꯗꯣ ꯁ꯭ꯀꯨꯜꯒꯤ ꯑꯣꯖꯥꯁꯤꯡꯁꯦ ꯕꯦꯁ ꯉꯥꯛꯇꯅꯤ ꯍꯥꯏꯕ ꯍꯥꯏꯗꯤ ꯁ꯭ꯀꯨꯜꯒꯤ ꯑꯣꯖꯥꯁꯤꯡꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯑꯋꯥꯠꯄ ꯀꯩꯀꯥ ꯂꯣꯏ ꯈꯪꯗꯣꯏꯅꯦꯕ ꯑꯗꯨꯅ ꯁ꯭ꯀꯨꯜ ꯑꯣꯖꯥꯁꯤꯡꯁꯤꯅ ꯐꯖꯅ ꯍꯣꯠꯅꯕꯤꯔꯒ ꯁ꯭ꯀꯨꯜ ꯑꯣꯖꯥꯁꯤꯡꯒ ꯐꯖꯅ ꯂꯣꯏꯅꯕꯤꯔꯒ ꯑꯩꯈꯣꯏꯒꯤ ꯈꯪꯗꯕ ꯃꯩꯗꯣ ꯐꯖꯅ ꯇꯥꯟꯅꯔꯗꯤ ꯀꯣꯆꯤꯡ ꯇꯨꯏꯁꯟ ꯇꯧꯗ꯭ꯔꯁꯨ ꯌꯥꯅꯤ ꯈꯜꯂꯤ tungidi kari kari aim in life ꯇꯨꯡꯒꯤꯁꯦ ꯖꯦꯅꯔꯦꯜꯗ ꯑꯗꯨꯝ ꯆꯠꯂꯒ ꯑꯗꯨꯝ UPSC ꯒꯨꯝꯕ ꯁꯨꯝꯕ ꯇ꯭ꯔꯥꯏ ꯇꯧꯅꯤ try UPSC gumba hai si karino UPSC da direct try tawningira ꯑꯗꯨ ꯁꯦꯀꯦꯟ ꯆꯣꯏꯁ ꯑꯣꯏꯅ ꯊꯝꯕ ꯑꯩꯅ second choice ina first choice ina kai ꯐꯥꯔꯁ ꯆꯣꯏꯁꯁꯤ ꯔꯤꯁꯔꯁ ꯀꯨꯝꯕ ꯇꯝꯃꯤ research tawningi okay aduga research tawra matungda karamba field di leni ꯐꯤꯜꯁꯤ ꯀꯦꯃꯤꯁꯇ꯭ꯔꯤ ꯐꯤꯜꯗ chemistry gi field da pam ko okay baba dang tang laksage Isanupina sumaina adi lamdam sigi oina hai tare Council of Higher Secondary Education loba mahiroi lising kun gi mathak ta thariba examination asida 3rd position tarak pasida pungni de kari faubi laita larba mayam da horpanina adu magi da mukta koina angam mateng adi manasu oja mayam gi mateng loroga sumaina adi hom suba position tarak pasi higher secondary kano sida council gi lobo exam sida asi tong ta yam harau nuai pong aduga oja singbu da tare koina matam suba thagani parents amoina achoba thodang lobirangane Isanupina sigi position se tarak matamda kari kari thodang lobiki hojaki thokliba issue asidadi parents sing si amna charang na phibam dani leina kribase class 18 waina tawkhidaba loina na leibaki issue su thodang su yadaba na maram oire harga imung manung dagi mama mapa mayam amasu lambi sorok to thoktuna mayam gi irang asi su yaudaba dinate parents amoina kari kari thodang lobiki irang sina maram oiduna tare sagi da musu honna da bayadaba mayam ama leibu na akoina tare magi da mukta yengchinba ngambasi yam mapung phana yengchinba ngamgide aigi ba haibu akon lamju lam leibanina adubu mafam sida leiba oja sing maroina mabu takpi tambiriba mukut paraga tambiriba oja sing da makoida akoina ayamba sinaje makoina matam chupada yengchinbiraga magi apapata du kari lei haibuna singbadu moida ayamba dum tanaje makoi matengna thabak pudingmakse mai pakpani hainingi aduga loina akoidi ada leibanina lamna leibanina nong phado kumba lakpa natana di toina lakpa su ngamde aduna
ꯂꯩꯔꯤꯕ ꯑꯣꯖꯥꯁꯤꯡꯅ ꯃꯇꯝ ꯆꯨꯞꯄꯗ ꯃꯥꯒꯤ ꯀꯔꯤ ꯀꯔꯝꯍꯥꯏꯅ ꯇꯧꯏ ꯍꯥꯏꯕꯅꯆꯤꯡꯕꯗꯣ ꯄꯥꯎꯅ ꯐꯥꯎꯗꯣꯛꯅꯔꯒ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯤꯕ ꯏꯔꯥꯡꯁꯨ ꯌꯥꯎꯗ ꯌꯥꯗꯦ ꯑꯗꯨꯒ ꯃꯥꯒꯤꯁꯨ ꯍꯣꯠꯅꯗꯕ ꯌꯥꯗꯦ ꯇꯧꯏ ꯈꯨꯗꯤꯡꯃꯛꯁꯤ ꯑꯩꯈꯣꯏꯗꯤ ꯄꯦꯔꯦꯟ ꯑꯃ ꯑꯣꯏꯅ ꯍꯥꯏꯇꯥꯔꯦ ꯃꯐꯝꯗꯨꯗ ꯊꯣꯛꯏꯕ ꯏꯔꯥꯡꯗꯣ ꯑꯗꯨꯒꯤ ꯁꯔꯨꯛ ꯑꯣꯏꯔꯒ ꯁꯤꯗꯗꯤ ꯌꯥꯝ ꯇꯣꯏꯅ ꯂꯥꯛꯄ ꯉꯝꯗꯦ ꯂꯩꯔꯤꯕ ꯑꯣꯖꯥꯁꯤꯡꯅꯗꯤ ꯑꯗꯨꯝ ꯀꯨꯞꯅ ꯌꯦꯡꯁꯤꯜꯂꯒ ꯊꯕꯛꯇꯨ ꯇꯧꯕꯤꯌꯦ ꯍꯥꯏꯅ ꯍꯧꯖꯤꯛꯀꯤ ꯑꯣꯏꯔꯤꯕ ꯂꯩꯕꯥꯛꯀꯤ ꯁꯤꯆꯨꯋꯦꯁꯟꯁꯤ ꯅꯪꯅꯁꯨ ꯈꯪꯉꯝꯃꯒꯅꯤ ꯃꯍꯩꯔꯣꯏꯁꯤꯡꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯑꯋꯥꯕ ꯄꯤ ꯍꯥꯏꯕ ꯇꯥꯔꯦ ꯂꯥꯏꯔꯤꯛ ꯅꯤꯡꯊꯤꯅ ꯇꯝꯕ ꯐꯪꯗꯦ ꯁ꯭ꯀꯨꯜ ꯀꯥꯔꯤꯉꯩ ꯃꯊꯛꯇ ꯑꯃꯨꯛ ꯃꯍꯩꯔꯣꯏ ꯃꯌꯥꯝ ꯑꯃꯗꯤ ꯏꯔꯥꯡ ꯌꯥꯎꯗꯕ ꯌꯥꯗꯦ ꯍꯥꯏꯗꯅ ꯂꯝꯕꯤ ꯁꯣꯔꯣꯛꯇ ꯊꯣꯛꯇꯅ इवन हंदकी थोखिबा इरांग दु फावदा आरएफ की सेफु फंगिबा महिरोय मयाम यावरी महिरोय मोयदि कई थेंगकी ꯃꯍꯩꯔꯣꯏ ꯑꯃ ꯑꯣꯏꯅ ꯑꯩꯒꯤ ꯇꯁꯦꯡꯅ ꯍꯥꯏꯔꯕ ꯑꯩ ꯏꯔꯥꯡꯃꯨꯛꯇꯤ ꯌꯥꯎꯈꯤꯗꯦ ꯑꯗꯨꯕꯨ ꯅꯨꯡꯉꯥꯏꯇꯕ ꯐꯣꯡꯗꯣꯛꯄ ꯑꯗꯨꯒ ꯁꯞꯄꯣꯔꯠ ꯇꯧꯕꯗꯣ ꯃꯣꯏꯗ ꯑꯗꯨꯃꯥꯏꯅ ꯑꯣꯏꯅ ꯌꯥꯎꯈꯤ ꯇꯨꯡꯗ ꯑꯁꯥ ꯃꯌꯥꯝ ꯑꯃꯗꯤ ꯂꯩꯔꯤ ꯂꯩꯕꯥꯛꯀꯤ ꯑꯣꯏꯅꯗꯤ ꯀꯩ ꯀꯩ ꯇꯧꯒꯦ ꯈꯜꯂꯤ ꯂꯩꯕꯥꯛꯀꯤ ꯑꯣꯏꯅꯗꯤ ꯑꯩꯅ ꯉꯝꯖꯕ ꯊꯥꯛꯇ ꯅꯨꯄꯤꯁꯤꯡꯁꯦ ꯑꯁꯤꯒꯤ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯉꯒ ꯍꯥꯏꯗꯤ ꯏꯟꯗꯤꯄꯦꯟꯗꯦꯟ ꯋꯨꯃꯦꯟꯒꯨꯝꯕ ꯑꯣꯏꯍꯟꯅꯤꯡꯕꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯒꯦ ꯈꯜꯂꯤ ꯅꯍꯥꯛꯅ ꯐꯪꯉꯤꯕ ꯑꯁꯤꯒꯤ ꯑꯆꯤꯞꯃꯦꯟ ꯑꯁꯤꯗ ꯀ꯭ꯔꯦꯗꯤꯠꯇꯤ ꯀꯅꯥ ꯀꯅꯥꯗ ꯄꯤꯕꯤꯅꯤ ꯑꯩꯒꯤ ꯀ꯭ꯔꯦꯗꯤꯠꯁꯦ ꯑꯍꯥꯟꯕꯗ ꯑꯩ ꯏꯁꯣꯔꯗ ꯄꯤꯖꯅꯤꯡꯉꯦ ꯏꯁꯣꯔ ꯃꯊꯪꯅ ꯃꯃꯥ ꯕꯕꯥ ꯑꯗꯒꯤ ꯑꯩꯕꯨ ꯍꯦꯛ ꯄꯤꯛꯄꯗꯒꯤ ꯆꯥꯎꯔꯛꯄ ꯇꯥꯛꯄꯤ ꯇꯝꯕꯤꯔꯛꯏꯕ ꯑꯣꯖꯥꯁꯤꯡ ꯑꯗꯩ ꯄꯥꯏꯅꯨꯕꯤꯒꯤ ꯑꯣꯖꯥꯁꯤꯡ ꯂꯣꯏꯅ ꯃꯔꯨꯞ ꯃꯄꯥꯡ ꯈꯨꯗꯤꯡꯃꯛꯇ ꯂꯣꯏꯅ ꯀ꯭ꯔꯦꯗꯤꯠ ꯄꯤꯖꯅꯤꯡꯉꯤ स्कूल ꯑꯁꯤꯒꯤ ꯑꯣꯏꯅ ꯃꯍꯩꯔꯣꯏꯁꯤꯡꯗ ꯀꯔꯤ ꯀꯔꯤ ꯑꯣꯖꯥꯁꯤꯡꯅ ꯇꯧꯕꯤꯕ ꯍꯦꯟꯅ ꯊꯥꯒꯠꯅꯤꯡꯕ ꯈꯔ ꯃꯈꯩꯗꯤ ꯂꯩꯔꯝꯒꯗꯕ ꯃꯥꯜꯂꯤ ꯑꯣꯖꯥꯁꯤꯡꯒꯤ ꯁꯥꯏꯠꯇ ꯀꯔꯤ ꯀꯔꯤ ꯇꯧꯕꯤꯈꯤꯕ ꯂꯩꯕꯤ ꯃꯍꯩꯔꯣꯏꯁꯤꯡꯒꯤꯗꯃꯛꯇ ꯑꯣꯖꯥꯁꯤꯡꯁꯦ ꯑꯅꯝꯕ ꯑꯗꯨꯝ ꯍꯥꯏꯗꯤ ꯑꯣꯖꯥꯒ ꯁꯥꯇ꯭ꯔꯒ ꯂꯩꯅꯔꯤꯕ ꯃꯔꯤꯁꯦ ꯄꯥꯏꯅꯨꯠꯀꯤ ꯑꯣꯏꯅꯗꯤ ꯌꯥꯝꯅ ꯀ꯭ꯂꯣꯁ ꯑꯣꯏꯕ ꯐꯦꯃꯤꯂꯤ ꯑꯃꯒꯨꯝꯅ ꯍꯥꯏꯗꯤ ꯑꯩꯒꯤ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡꯒꯤ ꯑꯁꯣꯏꯕ ꯂꯣꯏꯅ ꯁꯦꯝꯗꯣꯛꯄꯤꯔꯒ ꯑꯗꯨꯕꯨ ꯆꯨꯝꯊꯣꯛꯄꯤꯔꯒ ꯑꯐꯕ ꯂꯝꯕꯤꯗ ꯂꯝꯖꯤꯡꯕꯤꯕꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯌꯥꯝꯅ ꯅꯨꯡꯁꯤꯅꯁꯨ ꯇꯧꯕꯤ ꯑꯗꯨꯒ ꯑꯣꯖꯥꯁꯤꯡꯒꯤ ꯇꯧꯕꯤꯃꯜꯁꯨ ꯀꯥꯎꯖꯔꯣꯏ ꯑꯗꯨꯃꯥꯏꯅ ꯅꯨꯡꯁꯤꯅ ꯂꯣꯏꯅꯕꯤꯔ ꯇꯧꯕꯤ ꯉꯁꯥꯏꯃꯛꯇꯤ ꯐꯣꯡꯗꯣꯛꯄꯤꯈ꯭ꯔꯦ ꯇ꯭ꯌꯨꯁꯟꯒꯨꯝꯕꯗꯤ ꯌꯥꯎꯈꯤꯗ꯭ꯔꯦ ꯍꯥꯏꯗꯅ ꯑꯗꯨꯕꯨ ꯏꯁꯥꯅꯗꯤ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯝꯒꯗꯕ ꯃꯥꯜꯂꯤ ꯅꯣꯡꯃꯗ ꯄꯨꯡ ꯀꯌꯥꯃꯨꯛ ꯏꯐꯣꯔꯠ ꯇꯧꯕꯤꯈꯤꯕ ꯂꯩ ꯄꯨꯡ ꯑꯦꯛꯖꯦꯛꯇꯤ ꯂꯩꯇꯦ ꯑꯗꯨꯕꯨ ꯍꯥꯏꯗꯤ ꯑꯩꯒꯤ ꯉꯁꯤꯒꯤꯗꯤ ꯁꯤꯒꯤ ꯁꯤꯂꯦꯕꯁ ꯑꯣꯏꯔꯣ ꯁꯤꯒꯤ ꯆꯦꯞꯇꯔ ꯁꯤꯗꯤ ꯂꯣꯏꯗꯕ ꯌꯥꯗꯦ ꯍꯥꯏꯔ ꯁꯨꯃꯥꯏꯅ ꯇꯧꯋꯦ ꯑꯗꯣ ꯗꯥꯏꯔꯦꯛ ꯑꯦꯛꯖꯦꯛ ꯄꯨꯡꯗꯤ ꯂꯩꯗꯨ ꯔꯤꯒꯨꯂꯔ ꯑꯣꯏꯅ ꯀꯟꯁꯤꯁꯇꯦꯟ ꯑꯃ ꯑꯣꯏꯕꯗꯤ ꯑꯗꯨ ꯗꯔꯀꯥꯔ ꯇꯥꯏ ꯑꯗꯨꯃꯥꯏꯅ ꯑꯣꯏꯅ ꯇꯧꯕꯤꯈꯤ ꯇꯨꯡꯗ ꯍꯧꯔꯛꯏꯕ ꯃꯍꯩꯔꯣꯏ ꯅꯪꯒꯤ ꯅꯈꯥ ꯇꯥꯕ ꯅꯧꯄꯥ ꯅꯆꯟ ꯅꯅꯥꯎ ꯃꯌꯥꯝꯁꯨ ꯍꯧꯔꯛꯏ ꯍꯧꯔꯛꯂꯤꯕꯁꯤꯡꯁꯤꯁꯨ ꯅꯍꯥꯛꯀꯨꯝꯅ ꯑꯁꯤꯒꯨꯝꯕ ꯄꯣꯖꯤꯁꯟ ꯑꯦꯆꯤꯞꯃꯦꯟꯁꯤ ꯄꯥꯝꯅꯤꯡꯉꯝꯒꯅꯤ ꯀꯟꯅ ꯍꯣꯠꯅꯕꯁꯨ ꯃꯌꯥꯝ ꯌꯥꯎꯔꯝꯒꯅꯤ ꯃꯈꯣꯏꯗꯗꯤ ꯀꯔꯤ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯕ ꯂꯩ ꯇꯨꯡꯗ ꯂꯥꯛꯏꯕ ꯑꯩꯒꯤ ꯏꯅꯥꯎꯁꯤꯡ ꯖꯨꯅꯤꯌꯔꯁꯤꯡꯗ ꯑꯩꯅ ꯍꯥꯏꯅꯤꯡꯕꯗꯤ ꯍꯥꯏꯗꯤ ꯏꯁꯥꯅ ꯏꯁꯥ ꯊꯥꯖꯕ ꯑꯗꯩ ꯏꯁꯥꯅ ꯏꯁꯥꯕꯨ ꯅꯨꯡꯁꯤꯖꯕ ꯑꯣꯖꯥꯁꯤꯡꯕꯨ ꯔꯦꯁꯄꯦꯛ ꯂꯩꯔꯒ ꯑꯩꯅ ꯍꯣꯠꯅꯅꯤꯡꯉꯤꯕ ꯄꯣꯠꯇꯨꯗ ꯑꯗꯨꯝ ꯆꯨꯝꯗ꯭ꯔꯤꯡꯅ ꯆꯠꯂꯒ ꯑꯗꯨꯃꯥꯏꯅ ꯍꯣꯠꯅꯔꯒ ꯍꯥꯏꯗꯤ ꯑꯩ ꯏꯁꯥ ꯑꯃ ꯃꯤ ꯑꯣꯏꯅꯉꯥꯏ ꯁꯦꯝꯕꯁꯦ ꯃꯤ ꯃꯌꯥꯝꯒꯤꯁꯨ ꯆꯪꯉꯦ ꯑꯗꯨꯒ ꯏꯁꯥꯗ ꯏꯁꯥ ꯊꯥꯖꯕꯁꯦ ꯁꯤ ꯑꯃ ꯂꯩꯍꯟꯅꯤꯡꯉꯦ ꯁꯨꯃꯥꯏꯅ ꯃꯈꯥ ꯇꯥꯕ ꯐꯔꯗꯔ ꯁꯤꯗꯤ ꯃꯅꯤꯄꯨꯔ ꯃꯅꯨꯡꯁꯤꯗ ꯑꯗꯨꯝ ꯇꯝꯒꯦꯅ ꯈꯟꯕ꯭ꯔꯥ ꯃꯅꯤꯄꯨꯔꯒꯤ ꯋꯥꯡꯃꯗ ꯃꯈꯥ ꯇꯝꯗꯕ ꯆꯠꯀꯗ꯭ꯔꯥ ꯃꯅꯤꯄꯨꯔꯒꯤ ꯋꯥꯡꯃꯗ ꯇꯝꯒꯦꯅ ꯈꯜꯂꯤ ꯃꯐꯝꯗꯤ ꯀꯥꯏꯗꯒꯨꯝꯕ ꯇꯝꯒꯦꯅ ꯈꯜꯂꯤ ꯃꯐꯝꯁꯤ ꯗꯤꯜꯂꯤꯒꯨꯝꯕꯗ ꯗꯦꯜꯂꯤꯒꯨꯝꯕꯗ ꯇꯝꯒꯦꯅ ꯈꯜꯂꯤ ꯂꯝꯗꯝꯁꯤꯗꯒꯤ ꯃꯍꯩꯔꯣꯏ ꯃꯌꯥꯝ ꯑꯃ ꯃꯄꯥꯟ ꯂꯝꯗ ꯆꯠꯈ꯭ꯔꯒ ꯃꯃꯥ ꯃꯄꯥꯒꯤ ꯑꯁꯥ ꯃꯌꯥꯝ ꯑꯃ ꯄꯨꯔꯒ ꯆꯠꯈꯤꯕ ꯃꯌꯥꯝ ꯑꯃꯗꯤ ꯌꯥꯎꯔꯤꯕꯀꯣ ꯑꯗꯨꯕꯨ ꯈꯨꯗꯤꯡꯃꯛꯇꯨ ꯂꯣꯏꯅꯃꯛ ꯃꯥꯏ ꯄꯥꯛꯑ ꯍꯜꯂꯛꯈꯤꯕꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯍꯜꯂꯛꯇꯕꯁꯨ ꯅꯠꯇꯦ ꯍꯜꯂꯛꯄ ꯃꯌꯥꯝ ꯑꯃꯁꯨ ꯌꯥꯎꯔꯤ ꯑꯗꯨꯅ ꯃꯄꯥꯟ ꯂꯝꯗ ꯆꯠꯂꯕ ꯃꯇꯨꯡꯗꯗꯤ ꯀꯔꯝꯕ ꯃꯑꯣꯡꯗ ꯍꯣꯠꯅꯒꯦꯅ ꯈꯜꯂꯤ ꯑꯁꯤꯒꯨꯝꯕ ꯑꯦꯆꯤꯞꯃꯦꯟꯁꯤ ꯃꯈꯥ ꯇꯥꯅ ꯑꯗꯨꯝ ꯄꯨꯔꯛꯈꯤꯒꯦ ꯍꯥꯏꯕꯒꯤ ꯑꯁꯥ ꯂꯩꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯅꯪꯅ ꯄꯥꯝꯃꯤꯕ ꯖꯦꯅꯔꯦꯜ ꯂꯥꯏꯟꯗꯨ ꯑꯗꯨꯝ ꯆꯠꯂꯒ ꯏꯆꯝ ꯆꯝꯅ ꯑꯗꯨꯝ ꯍꯣꯠꯅꯔꯒ ꯂꯩꯒꯦꯅ ꯈꯟꯕ ꯀꯔꯤ ꯀꯔꯤ ꯑꯁꯥꯗꯤ ꯂꯩꯔꯤ ꯑꯗꯨꯝ ꯖꯦꯅꯔꯦꯜ ꯂꯥꯏꯟꯁꯤꯗ ꯆꯠꯂꯒ ꯑꯩꯈꯣꯏ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯒꯤ ꯃꯥꯏ ꯄꯨꯔꯛꯄ ꯌꯥꯕ ꯊꯕꯛ ꯑꯣꯏꯅ ꯑꯗꯨꯝ ꯇꯧꯒꯦꯅ ꯈꯜꯂꯤ ꯍꯧꯔꯛꯂꯤꯕ ꯂꯝꯗꯝꯁꯤꯒꯤ ꯑꯋꯥ ꯑꯅꯥ ꯇꯥꯔꯕ ꯃꯤꯑꯣꯏꯁꯤꯡ ꯔꯤꯂꯤꯐ ꯁꯦꯟꯇꯔꯗ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯁꯨ ꯂꯩꯔꯤ ꯃꯍꯩ ꯇꯝꯅꯤꯡꯅ ꯇꯝꯕ ꯐꯪꯗꯕ ꯃꯌꯥꯝ ꯑꯃꯁꯨ ꯌꯥꯎꯔꯤ ꯍꯥꯏꯇꯥꯔꯦ ꯃꯈꯣꯏꯒꯤꯗꯃꯛꯇꯗꯤ ꯀꯔꯤ ꯍꯥꯏꯅꯤꯡꯉꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯤ ꯏꯔꯥꯡꯁꯤ ꯂꯩꯕ ꯃꯔꯝ ꯑꯣꯏꯔꯒ ꯅꯨꯡꯉꯥꯏꯇꯕ ꯐꯣꯡꯗꯣꯛꯆꯔꯤ ꯑꯗꯨꯒ ꯃꯣꯏꯒꯤꯗꯃꯛ ꯍꯥꯏꯅꯤꯡꯕꯗꯤ ꯈꯥꯡꯕ ꯀꯟꯃꯤꯟꯅꯁꯤ ꯄꯨꯟꯅ ꯍꯥꯏꯗꯤ ꯏꯁꯣꯔ ꯂꯩꯕꯅꯤ ꯏꯁꯣꯔꯅ ꯁꯣꯏꯗꯅ ꯑꯩꯈꯣꯏꯒꯤ ꯌꯥꯏꯐꯕ ꯄꯤꯕꯤꯅꯤ ꯍꯥꯏꯔꯒ ꯑꯗꯨꯃꯥꯏꯅ ꯍꯥꯏꯖꯈꯤ ꯍꯧꯖꯤꯛꯀꯤ ꯑꯣꯏꯔꯤꯕ ꯁꯤꯆꯨꯋꯦꯁꯟꯁꯤꯗ ꯃꯍꯩꯔꯣꯏ ꯑꯃ ꯑꯣꯏꯅ ꯒꯚꯔꯟꯃꯦꯟꯠꯒꯤ ꯃꯥꯏꯀꯩꯗꯗꯤ ꯀꯔꯤ ꯄꯥꯎꯖꯦꯜ ꯄꯤꯕꯤꯅꯤꯡꯉꯤ ꯍꯧꯖꯤꯛꯀꯤ ꯂꯩꯔꯤꯕ ꯁꯤꯆꯨꯋꯦꯁꯟꯁꯤꯒꯤ ꯑꯣꯏꯅ ꯍꯥꯏꯔꯗꯤ ꯒꯚꯔꯟꯃꯦꯟꯠꯅ ꯐꯖꯅ ꯍꯥꯏꯗꯤ ꯃꯤꯠꯌꯦꯡ ꯆꯪꯁꯤꯟꯕ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯏꯗꯨꯀꯦꯁꯟꯗ ꯑꯣꯏꯔꯁꯨ ꯑꯇꯣꯞꯄ ꯍꯤꯔꯝ ꯍꯦꯜꯊ ꯀꯩꯗ ꯑꯣꯏꯔꯁꯨ ꯂꯣꯏꯅ ꯐꯖꯅ ꯃꯇꯝ ꯆꯥꯅ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯃꯤꯠꯌꯦꯡ ꯆꯪꯍꯟꯅꯤ ꯃꯅꯤꯄꯨꯔꯒꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯏꯖꯨꯀꯦꯁꯟ ꯁꯤꯁꯇꯦꯝ ꯑꯁꯤ ꯏꯁꯥꯗ ꯐꯨꯜꯐꯤꯜ ꯇꯧꯖꯔꯕ꯭ꯔꯥ ꯃꯁꯤꯗ ꯀꯔꯤ ꯀꯔꯤ ꯃꯦꯟꯈꯠꯍꯟꯅꯤꯡꯕꯗꯤ ꯌꯥꯎꯔꯤ ꯑꯗꯨꯝ ꯐꯨꯜꯐꯤꯜꯗꯤ ꯇꯧꯋꯦ ꯑꯗꯨ ꯑꯇꯣꯞꯄ ꯈꯤꯇꯪ ꯍꯥꯞꯆꯤꯜꯍꯟꯅꯤꯡꯕꯁꯨ ꯑꯗꯨꯝ ꯌꯥꯎꯋꯤ ꯍꯥꯞꯆꯤꯜꯍꯟꯅꯤꯡꯉꯤꯕ ꯍꯤꯔꯝꯁꯤꯗ ꯀꯔꯤ ꯀꯔꯤ ꯍꯥꯏꯗꯤ ꯑꯦꯛꯁꯇ꯭ꯔꯥ ꯀꯔꯤꯀꯨꯂꯔ ꯑꯦꯛꯇꯤꯚꯤꯇꯤꯁꯀꯨꯝꯕ ꯍꯥꯏꯗꯤ ꯑꯇꯣꯞꯄ
ꯀꯩꯅꯣ ꯁ꯭ꯇꯦꯠꯀ ꯑꯇꯣꯞꯄ ꯌꯦꯡꯅꯔꯨꯕ ꯃꯇꯝꯗ ꯃꯤꯅ ꯌꯥꯝ ꯄꯔꯁꯣꯅꯦꯂꯤꯇꯤ ꯍꯦꯟꯕ ꯑꯗꯨꯒꯨꯝꯕ ꯑꯦꯛꯁꯇ꯭ꯔꯥ ꯀꯔꯤꯀꯨꯂꯔ ꯑꯦꯛꯇꯤꯚꯤꯇꯤꯁ ꯑꯗꯨꯒꯨꯝꯕ ꯍꯥꯞꯆꯤꯜꯂꯒ ꯑꯩꯈꯣꯏ ꯁ꯭ꯄꯣꯔꯠꯀꯤ ꯂꯥꯏꯟꯗꯁꯨ ꯑꯣꯏꯔꯣ ꯑꯇꯣꯞꯄꯗꯁꯨ ꯑꯣꯏꯔꯣ ꯑꯗꯨꯃꯥꯏꯅ ꯍꯥꯞꯆꯤꯜꯂꯒ ꯍꯥꯏꯗꯤ ꯃꯤ ꯄꯔꯁꯣꯅꯦꯂꯤꯇꯤ ꯌꯥꯝ ꯍꯦꯜꯍꯜꯂꯒ ꯑꯇꯣꯞꯄꯒ ꯀꯝꯄꯤꯠ ꯇꯧꯕꯗ ꯑꯩꯈꯣꯏꯅ ꯃꯀꯣꯛ ꯊꯣꯡꯅꯕ ꯑꯗꯨꯃꯥꯏꯅ ꯍꯥꯞꯆꯤꯜꯂꯅꯤ ꯁ꯭ꯀꯨꯜ ꯑꯁꯤꯒꯤ ꯃꯛꯇ ꯑꯣꯏꯅꯗꯤ ꯑꯦꯛꯁꯇ꯭ꯔꯥ ꯀꯣ ꯀꯔꯤꯀꯨꯂꯔ ꯑꯦꯛꯇꯤꯚꯤꯇꯤꯁꯦ ꯑꯃꯠꯇ ꯊꯝꯗꯕ꯭ꯔꯥ ꯊꯝꯗꯤ ꯊꯝꯃꯦ ꯑꯗꯨ ꯌꯥꯝ ꯊꯝꯕꯗꯤ ꯑꯣꯏꯗ꯭ꯔꯤ ꯍꯧꯖꯤꯛ ꯐꯥꯎꯗꯤ ꯃꯇꯨꯡꯗ ꯑꯗꯨꯝ ꯊꯝꯃꯛꯀꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯊꯥꯒꯠꯆꯔꯤ ꯁꯅꯤꯌꯥ ꯁꯅꯤꯌꯥꯅ ꯍꯧꯖꯤꯛ ꯀꯥꯎꯟꯁꯤꯜꯅ ꯂꯧꯕ ꯑꯦꯛꯖꯥꯃꯤꯅꯦꯁꯟ ꯑꯁꯤ ꯇꯥꯔꯤꯕꯁꯤ ꯑꯍꯨꯝꯁꯨꯕ ꯄꯣꯖꯤꯁꯟꯅꯤ ꯏꯁꯥꯅ ꯑꯦꯛꯁꯄꯦꯛꯇꯦꯁꯟ ꯇꯧꯈꯤꯕꯗꯨꯒꯤ ꯍꯦꯟꯅ ꯇꯧꯔꯝꯒꯗꯕꯁꯨ ꯃꯥꯜꯂꯤ ꯅꯠꯇ꯭ꯔꯒꯅ ꯌꯧꯔꯔꯣꯏ ꯀꯥꯏꯅ ꯈꯜꯂꯝꯕꯁꯨ ꯌꯥꯏ ꯑꯦꯛꯁꯄꯦꯛꯇꯦꯁꯟꯗꯨ ꯐꯨꯜꯐꯤꯜ ꯇꯧꯈꯤꯕ꯭ꯔꯥ ꯑꯦꯛꯁꯄꯦꯛꯇꯦꯁꯟꯁꯦ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯂꯥꯛꯑꯦ ꯑꯥꯎꯠ ꯑꯣꯐ ꯑꯦꯛꯁꯄꯦꯛꯇꯦꯁꯟꯗ ꯂꯥꯛꯑꯦ ꯑꯗꯨꯝ ꯑꯗꯣ ꯑꯦꯛꯁꯄꯦꯛꯇꯦꯁꯟꯁꯦ ꯑꯗꯨꯝ ꯇꯧꯗꯤ ꯇꯧꯋꯦ ꯑꯗꯨꯝ ꯆꯠꯂꯛꯀꯅꯤꯗꯤ ꯑꯣꯖꯥꯁꯤꯡꯅ ꯊꯥꯖꯕꯤꯕꯗꯨꯅ ꯑꯗꯣ ꯍꯧꯖꯤꯛ ꯂꯥꯛꯏꯕ ꯊꯥꯔꯠ ꯄꯣꯖꯤꯁꯟꯒꯤ ꯔꯦꯡꯁꯤꯗꯤ ꯍꯥꯏꯗꯤ ꯑꯦꯛꯁꯄꯦꯛ ꯇꯧꯔꯨꯗꯕꯗꯣ ꯑꯗꯨꯃꯛꯇꯤ ꯑꯗꯨꯃꯥꯏꯅ ꯂꯥꯛꯑꯦ ꯀꯌꯥꯃꯨꯛꯇ ꯂꯥꯛꯀꯅꯤ ꯀꯥꯏꯅ ꯊꯥꯖꯕꯗꯤ ꯂꯩꯕ꯭ꯔꯥ ꯑꯗꯨꯃꯛꯇꯤ ꯈꯪꯗꯦ ꯑꯗꯨꯝ ꯆꯠꯂꯛꯇꯧꯗꯤ ꯃꯥꯟꯕ ꯆꯠꯂꯛꯀꯗꯧꯗꯤ ꯃꯥꯟꯕ ꯄꯨꯛꯅꯤꯡꯗꯗꯤ ꯀꯔꯤ ꯐꯥꯎꯏ ꯑꯗꯨꯗꯤ ꯑꯍꯨꯝꯁꯨꯕ ꯄꯣꯖꯤꯁꯟ ꯇꯥꯔꯛꯄꯁꯦ ꯑꯥꯎꯠ ꯑꯣꯐ ꯑꯦꯛꯁꯄꯦꯛꯇꯦꯁꯟꯗꯁꯨ ꯑꯣꯏꯔꯤꯕꯅꯤ ꯃꯥꯅꯦ ꯉꯝꯈꯩ ꯂꯩꯇꯅ ꯅꯨꯡꯉꯥꯏꯕꯩ ꯍꯥꯏꯔꯨꯔꯗꯤ ꯑꯣꯖꯥꯁꯤꯡꯒꯤ ꯑꯗꯨꯗꯒꯤ ꯏꯃꯥ ꯕꯕꯥꯒꯤ ꯑꯗꯨꯗꯩ ꯏꯃꯨꯡ ꯈꯨꯗꯤꯡꯃꯛꯀꯤ ꯍꯥꯏꯗꯤ ꯃꯥꯏꯊꯣꯡꯗ ꯅꯨꯡꯉꯥꯏꯕ ꯑꯃ ꯄꯣꯛꯄꯗꯣ ꯑꯗꯨꯅ ꯍꯥꯏꯗꯤ ꯑꯩꯉꯣꯟꯗ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯐꯤꯜ ꯇꯧꯕꯗ ꯍꯥꯏꯗꯤ ꯀꯃꯥꯏꯅ ꯑꯦꯛꯁꯄ꯭ꯔꯦꯁ ꯇꯧꯋꯦ ꯈꯪꯗꯦ ꯍꯥꯏꯐꯝ ꯈꯪꯗꯦꯕ ꯀꯞꯁꯨ ꯀꯞꯃꯤꯟꯅꯔꯦ ꯃꯃꯥꯒ ꯑꯗꯨ ꯌꯥꯝ ꯍꯔꯥꯎꯕ ꯑꯃ ꯐꯥꯎꯋꯦ ꯂꯣꯏꯁꯤꯜꯂꯛꯄꯁꯤꯗꯤ ꯕꯕꯥꯗ ꯑꯃꯨꯛ ꯂꯥꯛꯆꯒꯦ ꯏꯆꯥꯅꯨꯄꯤꯅ ꯍꯥꯏꯔꯤꯕ ꯑꯦꯆꯤꯞꯃꯦꯟꯁꯤ ꯐꯪꯉꯛꯄ ꯃꯇꯝꯗ ꯏꯐꯣꯔꯠ ꯃꯌꯥꯝ ꯑꯃ ꯊꯥꯗꯔꯝꯒꯅꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯃꯌꯥꯝꯁꯨ ꯂꯩꯔꯝꯕ ꯌꯥꯏ ꯍꯥꯏꯔꯤꯕ ꯍꯟꯗꯛꯀꯤ ꯊꯣꯛꯈꯤꯕ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯃꯨꯡ ꯈꯨꯗꯤꯡꯃꯛꯇ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯣꯏꯅ ꯃꯥꯌꯣꯛꯅꯈꯤꯕꯅꯤ ꯏꯆꯥꯅꯨꯄꯤꯅ ꯊꯥꯛꯁꯤ ꯌꯧꯅ ꯍꯣꯠꯅꯕ ꯃꯇꯝꯗ ꯐꯥꯏꯅꯥꯟꯁꯤꯌꯦꯜꯂꯤ ꯑꯗꯨꯒ ꯃꯦꯟꯇꯦꯜꯂꯤ ꯁꯞꯄꯣꯔꯠ ꯇꯧꯈꯤꯕ ꯀꯔꯝꯕ ꯃꯑꯣꯡꯗ ꯁꯞꯄꯣꯔꯠ ꯇꯧꯈꯤ ꯑꯗꯨꯒ ꯄꯦꯔꯦꯟꯁ ꯑꯃ ꯑꯣꯏꯅ ꯍꯧꯖꯤꯛꯀꯤ ꯁꯤꯆꯨꯋꯦꯁꯟ ꯑꯁꯤꯗ ꯑꯉꯥꯡꯁꯤꯡ ꯐꯍꯟꯅꯕꯒꯤꯗꯃꯛꯇ ꯀꯔꯤ ꯀꯔꯤ ꯒꯥꯇꯤ ꯄꯥꯎꯖꯦꯜ ꯄꯤꯕꯤꯅꯤꯡꯕ ꯂꯩ ꯁꯤꯆꯨꯋꯦꯁꯟꯁꯤꯗꯗꯤ ꯌꯥꯝ ꯍꯥꯏꯗꯤ ꯁꯤꯆꯨꯋꯦꯁꯟꯗ ꯌꯥꯎꯔꯕꯅꯤꯅ ꯑꯩꯈꯣꯏꯗꯤ ꯄꯦꯔꯦꯟꯁ ꯑꯃ ꯑꯣꯏꯅ ꯑꯍꯜ ꯑꯃ ꯑꯣꯏꯅ ꯍꯥꯏꯗꯤ ꯂꯝꯗꯝꯗꯨꯗ ꯂꯩꯕ ꯊꯕꯛ ꯊꯧꯔꯝ ꯈꯨꯗꯤꯡꯃꯛꯇ ꯂꯣꯏꯅ ꯌꯥꯎꯕꯅꯤꯅ ꯃꯥꯒꯤꯗꯃꯛꯇ ꯌꯦꯡꯁꯤꯟꯕꯁꯤ ꯀꯨꯞꯅ ꯌꯦꯡꯁꯤꯟꯕꯗꯤ ꯉꯝꯗꯦ ꯃꯔꯨꯑꯣꯏꯅ ꯑꯣꯖꯥꯁꯤꯡ ꯂꯩꯔꯤꯕ ꯑꯣꯖꯥꯁꯤꯡ ꯁ꯭ꯀꯨꯜꯁꯤꯒꯤ ꯑꯣꯖꯥꯁꯤꯡ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯡꯗ ꯑꯩꯅ ꯁꯤꯟꯊꯖꯩꯑꯕ ꯑꯩꯗꯤ ꯌꯦꯡꯁꯤꯟꯕ ꯉꯝꯃꯣꯏ ꯂꯝꯁꯤ ꯂꯥꯞꯄꯅꯤꯅ ꯃꯣꯏꯗ ꯂꯣꯏꯅ ꯊꯧꯗꯥꯡꯁꯤ ꯂꯧꯕꯤꯌꯨ ꯃꯗꯨꯒꯤ ꯁꯦꯟ ꯊꯨꯝ ꯑꯣꯏꯔꯁꯨ ꯑꯌꯥꯝꯕ ꯂꯣꯏꯅ ꯂꯧꯕꯤꯌꯨ ꯀꯔꯤꯒꯨꯝꯕ ꯃꯗꯨꯒꯤ ꯁꯦꯟ ꯊꯨꯝꯗꯨ ꯍꯌꯦꯡ ꯍꯥꯏꯗꯤ ꯆꯪꯈꯤꯕꯗꯨ ꯁꯨꯛ ꯌꯥꯝ ꯆꯪꯈ꯭ꯔꯦ ꯍꯥꯏꯕꯅꯆꯤꯡꯕꯗꯨ ꯀꯨꯞꯅ ꯅꯩꯅꯔꯒ ꯀꯔꯤ ꯇꯧꯁꯤꯒꯦ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ ꯇꯥꯟꯅꯕ ꯑꯗꯨꯃꯥꯏꯅ ꯑꯣꯖꯥꯁꯤꯡꯗ ꯂꯣꯏꯅ ꯊꯝꯕꯤꯔꯒ ꯃꯥꯒꯤꯗꯃꯛꯇ ꯑꯗꯨꯃꯥꯏꯅ ꯇꯧꯕꯤ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯂꯩꯔꯤꯕ ꯑꯉꯥꯡꯁꯤꯡꯗ ꯑꯩꯅ ꯄꯤꯅꯤꯡꯕ ꯍꯥꯏꯗꯤ ꯃꯦꯁꯦꯖ ꯍꯥꯏꯒꯗ꯭ꯔꯥ ꯍꯥꯏꯕꯗꯤ ꯑꯉꯥꯡꯁꯤꯡꯁꯤꯒꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯗꯤ ꯃꯌꯥꯝ ꯇꯝꯃꯤ ꯂꯣꯏ ꯇꯝꯗꯕꯗꯤ ꯂꯩꯇꯦ ꯂꯥꯏꯔꯤꯛ ꯇꯝꯗꯕꯁꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛ ꯑꯝꯇ ꯂꯩꯇꯦ ꯑꯗꯨꯒ ꯇꯝꯃꯤꯕ ꯑꯉꯥꯡꯁꯤꯡꯁꯤꯒꯤ ꯑꯗꯩ ꯃꯣꯔꯦꯜꯁꯤ ꯏꯌꯥꯎ ꯌꯥꯎꯗꯕꯒꯨꯝꯕ ꯔꯦꯁꯄꯦꯛ ꯍꯥꯏꯇꯥꯔꯦ ꯏꯀꯥꯏ ꯈꯨꯝꯅꯕ ꯃꯃꯥ ꯃꯄꯥꯗꯕꯨ ꯑꯣꯏꯕ ꯑꯣꯖꯥꯗꯕꯨ ꯑꯣꯏꯕ ꯏꯌꯥꯎ ꯌꯥꯎꯗꯕꯒꯨꯝꯕ ꯇꯧꯋꯤ ꯃꯁꯤ ꯑꯩꯒꯤ ꯃꯣꯠꯇꯗꯤ ꯐꯖꯅ ꯃꯁꯤ ꯌꯥꯎꯍꯟꯅꯤꯡꯉꯤ ꯁꯔꯀꯥꯔꯒꯤ ꯊꯥꯛꯇꯒꯤ ꯑꯣꯏꯔꯣ ꯅꯠꯇ꯭ꯔꯒ ꯂꯩꯔꯤꯕ ꯑꯣꯖꯥꯁꯤꯡꯅ ꯑꯣꯏꯔꯣ ꯍꯥꯏꯕ ꯌꯥꯎ ꯇꯥꯔꯗꯤ ꯍꯦꯟꯅ ꯑꯐꯕ ꯁꯃꯥꯖ ꯑꯃ ꯍꯥꯏꯗꯤ ꯑꯉꯥꯡꯁꯤꯡꯁꯤꯗꯒꯤ ꯄꯨꯔꯛꯄ ꯉꯝꯒꯗ꯭ꯔꯥ ꯍꯥꯏꯅ ꯑꯩꯗꯤ ꯈꯜꯂꯤ ꯊꯥꯒꯠꯆꯔꯤ ꯁꯅꯤꯌꯥ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗꯁꯨ ꯍꯦꯟꯅ ꯍꯦꯟꯅ ꯃꯥꯏ ꯄꯥꯛꯄ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯡꯆꯠ ꯄꯨꯔꯛꯄ ꯑꯣꯏꯔꯁꯅꯨ ꯍꯥꯏꯅ ꯃꯃꯤ ꯇꯤꯚꯤꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯑꯃꯨꯛ ꯍꯟꯅ ꯋꯤꯁ ꯄꯤꯖꯔꯤ ꯑꯣꯏꯖꯒꯦ ꯁꯥꯔ ꯃꯤꯡ ꯑꯗꯨꯒ ꯑꯣꯖꯥꯅ ꯇꯥꯛꯄꯤꯔꯤꯕ ꯁꯕꯖꯦꯛ ꯑꯝꯇꯪ ꯍꯥꯏꯕꯤꯌꯨ ꯑꯩꯅ ꯁꯔꯥꯡꯊꯦꯝ ꯅꯤꯀꯨꯟꯆꯥ ꯑꯗꯨꯝ ꯃꯦꯠꯁ ꯇꯝꯕꯤꯕꯅꯦ ꯑꯩꯅ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥꯒꯤꯅ ꯅꯔꯁꯤꯡ ꯀꯨꯃꯥꯔ ꯖꯣꯁꯤ ꯑꯩꯅ ꯕꯥꯌꯣꯂꯣꯖꯤ ꯁ꯭ꯀꯨꯜꯁꯤꯗ ꯍꯧꯖꯤꯛꯁꯤ ꯑꯉꯥꯡ ꯑꯁꯤꯅꯕꯨꯗꯤ ꯊꯥꯔꯠ ꯄꯣꯖꯤꯁꯟ ꯇꯥꯔꯛꯇꯨꯅ ꯁ꯭ꯀꯨꯜꯁꯤꯒꯤ ꯃꯤꯡꯆꯠꯇꯤ ꯄꯨꯔꯛꯏ ꯍꯧꯈꯤꯕ ꯆꯍꯤꯒ ꯍꯟꯗꯛꯀꯤ ꯆꯍꯤꯒ ꯌꯦꯡꯅꯕ ꯃꯇꯝꯗ ꯑꯦꯆꯤꯞꯃꯦꯟꯁꯤ ꯀꯔꯝꯕꯅ ꯍꯦꯟꯅ ꯐꯖꯩꯅ ꯂꯧꯏ ꯑꯦꯆꯤꯞꯃꯦꯟꯁꯦ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯍꯟꯇꯛꯅ ꯈꯤꯇꯪ ꯀꯩꯅꯣ ꯑꯣꯏ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯆꯞ ꯆꯥꯅ ꯑꯦꯛꯁꯄꯦꯛ ꯇꯧꯕꯗꯨꯗꯤ ꯈꯤꯇꯪ ꯋꯥꯠꯄꯗꯧꯅ ꯇꯧꯔꯦ ꯔꯦꯡꯁꯨ ꯈꯤꯇꯪ ꯃꯁꯤꯡ ꯈꯔ ꯍꯦꯟꯅ ꯌꯥꯎꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯟꯕꯅꯦ ꯑꯗꯨꯃꯛꯇꯤ ꯑꯣꯏꯈꯤꯗ꯭ꯔꯦ ꯑꯦꯛꯁꯄꯦꯛꯇꯦꯁꯟꯁꯤ ꯌꯧꯈꯤꯗ꯭ꯔꯃꯛꯁꯨ ꯑꯩꯈꯣꯏꯒꯤ ꯏꯆꯥꯅꯨꯄꯤ ꯑꯁꯤꯅꯃꯛꯇꯤ ꯁ꯭ꯀꯨꯜ ꯑꯁꯤꯒꯤ ꯃꯤꯡꯆꯠꯇꯤ ꯄꯨꯔꯛꯂꯤ ꯑꯣꯖꯥꯁꯤꯡꯅ ꯍꯣꯠꯅꯖꯕꯒꯤ ꯃꯍꯩꯗꯨ ꯑꯉꯥꯡꯁꯤꯅ ꯎꯠꯊꯣꯛꯆꯔꯤ ꯍꯥꯏꯇꯥꯔꯦ ꯍꯟꯗꯛꯀꯤ ꯑꯦꯛꯁꯄꯦꯛꯇꯦꯁꯟ ꯌꯧꯈꯤꯗꯕꯁꯤ ꯀꯔꯤ ꯐꯤꯕꯝꯅꯅꯦ ꯍꯥꯏꯅ ꯂꯧꯕꯤꯕ ꯌꯥꯏ ꯂꯩꯕꯥꯛꯀꯤ ꯑꯣꯏꯔꯤꯕ ꯏꯁꯨ ꯑꯁꯤꯅꯅꯦ ꯍꯥꯏꯅ ꯂꯧꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯑꯦꯅꯤ ꯀꯔꯝꯕ ꯀꯟꯗꯤꯁꯟꯅꯅꯦ ꯍꯥꯏꯅ ꯂꯧꯕꯤꯕ ꯌꯥꯏ ꯃꯁꯤ ꯈꯤꯇꯪ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯑꯉꯥꯡꯁꯤꯡꯁꯤꯗ ꯈꯤꯇꯪ ꯏꯔꯥꯡꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯥꯏꯇꯥꯔꯦ ꯆꯔꯥꯡꯅꯕ ꯈꯤꯇꯪ ꯊꯣꯛꯈꯤꯕꯗꯧ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒꯅꯦꯅ ꯑꯩ ꯊꯝꯖꯩ ꯑꯩꯈꯣꯏꯒꯤ ꯁꯅꯤꯌꯥꯅ ꯉꯁꯥꯏ ꯐꯣꯡꯗꯣꯛꯈꯤꯕꯗꯗꯤ ꯃꯥꯒꯤ ꯑꯥꯎꯠ ꯑꯣꯐ ꯑꯦꯛꯁꯄꯦꯛꯇꯦꯁꯟꯅꯤ ꯍꯥꯏꯌꯦ ꯇꯥꯔꯛꯏꯕꯁꯦ ꯑꯣꯖꯥꯁꯤꯡꯒꯤꯗꯤ ꯀꯔꯤꯅꯦ ꯂꯧꯏ ꯑꯗꯨꯃꯛ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤ ꯏꯆꯥ ꯍꯥꯏꯕ ꯇꯥꯔꯦ ꯏꯆꯥꯒꯨꯝꯕꯅꯤ ꯏꯆꯥꯁꯤꯅ ꯐꯪꯖꯔꯛꯏꯁꯦ ꯑꯗꯨꯝ ꯑꯩꯈꯣꯏ ꯑꯗꯨꯝ ꯄꯦꯟꯊꯣꯛꯄꯕꯨꯗꯤ ꯉꯝꯃꯦ
ꯀꯔꯤꯅꯣꯕꯨ ꯃꯥꯒꯤ ꯍꯥꯏꯇꯥꯔꯦ ꯃꯥꯒꯤ ꯍꯣꯠꯅꯖꯕ ꯑꯗꯒꯤ ꯑꯩꯈꯣꯏꯅ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯅ ꯄꯥꯝꯖꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯛ ꯌꯥꯝ ꯀꯩꯅꯣ ꯇꯧꯅ ꯐꯪꯗꯦ ꯍꯥꯏꯕꯗꯤ ꯅꯠꯇꯦ ꯑꯗꯨꯝ ꯆꯥꯎꯔꯥꯛꯅ ꯐꯪꯉꯦꯅ ꯑꯩ ꯊꯝꯖꯒꯦ ꯑꯣꯖꯥ ꯑꯃ ꯑꯣꯏꯅ ꯁ꯭ꯀꯨꯜ ꯑꯁꯤꯒꯤ ꯍꯧꯔꯛꯂꯤꯕ ꯃꯍꯩꯔꯣꯏꯁꯤꯡꯗ ꯑꯃꯗꯤ ꯂꯝꯗꯝꯁꯤꯒꯤ ꯃꯍꯩꯔꯣꯏꯁꯤꯡꯗ ꯀꯔꯤ ꯀꯔꯤ ꯄꯥꯎꯖꯦꯜ ꯄꯤꯕꯤꯅꯤꯡꯉꯤ ꯑꯩꯅ ꯑꯣꯖꯥ ꯑꯃ ꯑꯣꯏꯅ ꯑꯩꯅ ꯄꯤꯅꯤꯡꯕ ꯄꯥꯎꯖꯦꯜꯁꯦ ꯃꯔꯨꯑꯣꯏꯅ ꯍꯧꯖꯤꯛꯀꯤ ꯑꯉꯥꯡꯁꯤꯡꯁꯤꯒꯤ ꯍꯥꯏꯇꯥꯔꯦ ꯃꯥꯒꯤ ꯃꯦꯅꯔ ꯍꯥꯏꯔꯣ ꯀꯦꯔꯦꯛꯇꯔ ꯍꯥꯏꯔꯣ ꯅꯠꯇ꯭ꯔꯒ ꯗꯤꯁꯤꯄ꯭ꯂꯤꯟ ꯍꯥꯏꯔꯣ ꯁꯤ ꯃꯦꯟꯇꯦꯟ ꯇꯧꯍꯟꯖꯅꯤꯡꯉꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯃꯇꯝꯁꯤꯒ ꯍꯥꯏꯇꯥꯔꯦ ꯃꯇꯝꯁꯤꯒꯤ ꯏꯔꯥꯡꯁꯤꯗ ꯍꯥꯏꯇꯥꯔꯦ ꯈꯤꯇꯪ ꯊꯩꯗꯣꯛꯄ ꯍꯥꯏꯇꯥꯔꯦ ꯑꯩ ꯁ꯭ꯇꯨꯗꯦꯟ ꯑꯃꯅꯤ ꯁ꯭ꯇꯨꯗꯦꯟ ꯑꯃꯅ ꯑꯣꯏꯒꯗꯕ ꯑꯗꯒꯤ ꯑꯩꯅ ꯑꯣꯖꯥꯒꯤ ꯃꯐꯝꯗ ꯊꯝꯒꯗꯕ ꯑꯗꯩ ꯑꯣꯖꯥꯁꯤꯕꯨ ꯀꯃꯥꯏꯅ ꯅꯤꯡꯒꯗꯒꯦ ꯍꯥꯏꯕ ꯄꯣꯠꯇꯨꯃꯅꯦ ꯌꯥꯝ ꯃꯨꯟꯅ ꯈꯜꯂꯒ ꯃꯥꯒꯤ ꯑꯦꯆꯤꯞꯃꯦꯟ ꯍꯥꯏꯇꯥꯔꯦ ꯃꯥꯒꯤ ꯄꯥꯟꯗꯝꯗꯨ ꯐꯪꯅꯅꯕ ꯍꯣꯠꯅꯍꯟꯅꯤꯡꯉꯤ ꯑꯁꯤꯅ ꯑꯩꯅ ꯊꯝꯖꯩ ꯊꯥꯒꯠꯆꯔꯤ ꯃꯃꯤ ꯇꯤꯚꯤꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯂꯝꯗꯝ ꯑꯁꯤꯒꯤ ꯇꯥꯛꯄꯤ ꯇꯝꯕꯤꯔꯤꯕ ꯑꯣꯖꯥ ꯈꯨꯗꯤꯡꯃꯛꯅ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯕꯤꯗꯨꯅ ꯉꯁꯤ ꯑꯣꯖꯥꯁꯤꯡꯅ ꯍꯣꯠꯅꯕꯤꯔꯤꯕ ꯑꯁꯤꯒꯨꯝꯅ ꯍꯣꯠꯅꯕꯤꯗꯨꯅ ꯑꯐꯕ ꯑꯆꯪꯕ ꯃꯍꯩꯔꯣꯏ ꯂꯦꯞꯇꯅ ꯄꯨꯊꯣꯛꯄꯤꯔꯛꯄ ꯑꯣꯏꯔꯁꯅꯨ ꯍꯥꯏꯅ ꯃꯃꯤ ꯇꯤꯚꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯛꯆꯔꯤ